नोक्चरे ISTV पाउमियंग ताबिरबसिंग मुतराम नोक्चरे हौजिक मरोइबा पाउ मसागी खुदोंग चाबा खरा फंगनबगिदमक सेंटर दा मियोय खरना पाउ तमसिलिबा असिदा मियामना किनिंगाय ओइदे हाइना सोशल वेलफेयर मिनिस्टर AK मीराबाईना फोंदोक्रे रेबिस लेना मपुंग फाना कंट्रोल तौनबा थाबक पाइखलिबा से खुमांग सौक्षिनबा ngamle हाइना हेल्थ सर्विसेस के डायरेक्टर डॉक्टर ओक्रम इबोमजाना फोंदोरक्ले अमदि केरला दा चथरिबा 35 सुबा नेशनल गेम्स की ngasi nini chanba numita manipur gi gold medal ani bronze medal ani phangduna medal tally da ahum suba position da leidi hauze mapung iba pau Chief Minister Okram Ibobina Luchingba Sarkar asina hiram khudingmakta saukhatnaba honaringaida masagi khudong chaba khara phangnabagidama Central Government ta mioi kharana pau tamsiliba asida miyamna kiningai oidi haina Social Welfare Minister AK Mirabaina Part 3 Part 4 da Community Hall sangabagi thoramda phongdokre thoramadu MLA Olandoni yauna tongan ba Gram Panchayat singe pradhan kaya susarugya ke Part 3 Part 4 awang lekai Construction Committee na MLA Local Area Development Fandagi community sariba lam asi laikhidraba laisang them brajamani gi mingda imung manungi mioi singna kalakhibani thawangam lainana lamda madongi aloiraba nupi ani yauna mioi mari amadi sanabagi lamda makok taraba mioi manga da achamba khudol potpiduna ikai khunbot ke MLA Landoni na Manipur si Saukhat Lambi da Manglom da Sangsilakli Saukhat Pahaibasi Yum Kai Phazaba amadi lambi thong sangwat pa khaktana yade miyoibagi waklol asisu yamna darkar oi Mikhal ki matamda party ki wafam thamdana thabak tawgadaba miyoi thagat piyu hake Minister AK Mirabaina Chief Minister Okram Ibobina hauzik paikhaliba thabak thoram singasi mamangda palamba Chief Minister amatana tawbangam khidaba thabak ngaktani Education Minister ga tanaduna Kendra sigi education system phaganaba honaragani Insolution tara taruk fawada Kendra sigi lambi thong samjin ba loshingani haike lamdam masigi tongan ba tourism gi maikaida oiro hiram khuding bakta chawkhat maikaida chanchinna ba honarakpa matamda tongan ba mapan lam gi state singi leiriba chawkhat pa mawong ado Manipur si oina ba honarakriba kathokpa ga loina na chansiliba wakhalon kaya singase kanagumba matam gi khudong chaba loba pamba mayamna tongan ba miyeng amada unaba honabada masagi kana ba phangnaba honabada tongan na masi ekoi paliba Delhi da paliba sarkar asida tongan ba miyeng kaya thamduna ona tainaina haijan bagi thabak kaya ama chanchaliba se bai ekoi Karishu kiningalite maramdi aikoi na ngasi laipaki damakta paikhaliba thabak thorom kaya singase laipaki ngasi ki praja gi swatha da yengde haraga praja na yadaba praja gi apambagi mayukta kaidongoi da su Congress party gi lariba sarkar asina tawkhiba leite Handak Churachandpur gi tongan ba mafam singda rabies laina sandoraktuna huina sikpada mioi 12 laikhide haibagi report phangkraba matungda Manipur sarkar na akanba thawrang lawduna Rabies Laina Thingnanaba Lokalakpa Khongthang Khumang Saukshina Sangshin Bangamli Haina Health Services ki Director Dr. Okram Ibomjana Phongdorakle Manipur Sarkar ki akanba pautak matungina Health Service Manipur amadi Veterinary Department anina Haujik su Laina asi Lakshinanaba thabak lokhatpa leptre magna makha taraduna Rabies Laina asi lakadoriba sahi singdadi amuk hana sandoraktanaba sab saba thabak paikhalagani akangai singa munna research tawduna thijinba matamda Rabies Laina ase ningtham thagi matamda yamna ingdaba amadi ningtham thagi matam tienba matamda sandora I haiba khangba ngamle Insolution tarukta Manipur da Rabies Laina sandora khiba matam adusu yamna ingdaba amadi ningthamgi matam tienba matamda thokhibani Prithivigi oina yengba matamda su asigumba matam asida Rabies Laina sandora I haiba khangba ngamle ningtham thagi matamda ka hena ingdaba matamda singthakta leiba lamlaki sa sing jingkhongda kumtharaktuna tampaki mafam singda leiba hui amadi hogdong singda Rabies Laina sandora I haiba sab sana thijinbada khangba ngamle masina maram oiduna lakadoriba sahi singda mangjongnana jingkhong singya singda leiriba hui hogdong sing paktaknana anti rabies vaccine kapthokpaga loinana section thorang lokhalagani masina maram oiduna lakadoriba sahi singdadi Manipur da Rabies Laina sandohandaba ngamgani haibagi sab saba thajab leire hari Kerala da chathariba 35 suba National Games ki ngasi nini chanba numita Manipur gi gold medal ani bronze medal ani phangduna medal tally da ahum suba position da leire ngasi Kerala gi Alappuzha da chathakiba rowing masana da Manipur gi L Lakshmina kilometer ani gi single
स्कल्दा गोल्ड मेडल अमसुंग एन लक्ष्मी अमसुंग प्रियागी डबल स्कल्दासु गोल्ड मेडल लौरे 58 किलोगी नुपीगी रेसलिंग दा लुआंग खोंबिना ब्रॉन्ज मेडल फंखे एन सुमन बलाना वेटलिफ्टिंग गी केजी यांखैनिपान गी कांगलुप्ता ब्रॉन्ज मेडल फंगबंगमले ngasi nini sanba numit fawbada haryana na gold taret silver ani puna medal mapal fangduna ahanba position da leiri services na gold taret silver ama bronze ani puna medal tara fangduna ani subada manipur na gold ahum silver ama bronze ani puna medal taruk fangduna ahum suba position da leiri zathariba national games asibu coverage tawriba aikhoigi mihut richard ranjan amasung nawba khairak pamna pirakpa report ama 58 kg women weightlifting competition da Manipur gi N Sumanbala bronze medal fangle hariba weight category asida Orissa gi Menati Setina punna kg chama mawdra into fangdana gold medal lokhi mark ki mathangda Haryana gi Harpreet Kaur na punna kilo chama mawdra ma thoi thangatuna silver medal fangki hariba category asida Sumanbala na thangatkiba snatch da kg marfuma thoi amadi clean and jerk 103 upon ba kilo masina 184 ni masana sigi snatch ta mahana karigumba 84 kg thangala mataragadi mahaksu silver medal natraga gold medal fangamba yabagi oithopa chawna lerambane level 3 bronze ta orena kai kale nungai to for ado nai expect kai na kai lowne na ai gold long ni la ko ne do bronze la wari nungai to for bronze la hore ado nang kari kari asoi go leibadagi bronze ai isa body chum ta ba daga sum kai pakhat ta thukat ko myam fu ko khare ज़्यादा हम जनेंगे से आंगन चीज़ पर्सनल बेस से करी माजे माई प्रैक्टिस मान तो लाग से माई टोटल दा जेक्ट 110 स्टेस्टा you know 89 तो लाग बने माजे आदो आई कोई स्टेट तो टोटल सिदी माना आर तो ना याम ना हेल मा 200 की में आदा टोटल तो लाग बने आदो लाइव टीवी ने सिदी मा ngam le yam thina adi mai bodo si down yam tawre si yor yam na women football gi oina ngasi Thrissur makta sane khiba match amada Manipur na Haryana wo goal ani amada maithi piduna mai pakre yamna close fight oina sana kharabasu ngasi gi match ado Manipur na hawdagi loibo dominate tawduna chakhi lagliba mathangi tang tarukta Manipur ga Jharkhand ga mathangi match sanagani madugi akabaduna aikoi gi semi final chamgi oithokpa leri hauji phawda Manipur gi team da karam performance piribage loinana medal kya fanglabage haibana singbagi akupa warol Manipur Olympic Association gi secretary su oriba Sunil Elamodagi khambigani Hoji Pogda ngarang dagi hojaba khoi gi competition national game 35 national games ke mari lenana bangdok performance yeng jero overall Manipur gi hoji Pogda adum phajana jangjin jare na mayam da thamjaningi maramdi khoi gi hoji Pogda goal gi performance goal total goal di goal phangjare adagi khoi silver ama ade bronze ani akhoi gi ngarang chi akhoi gi weightlifting da akhoi gi ke sanjita chanu isna akhoi gi 48 kg da goal akhoi national games yanan ba goal account jiman hangdokani makha tabo ina akhoi s mirabai chanu mana akhoi gi mas 48 kg gi ni smain tawduna mamani na ihana account ji hangdo piro matungda ngasi pangthokpa akhoi ani suba numit ki national games ki ani suba numit asida rowing event da rowing gi masana da akhoi gi n lakshmi na akhoi rower amana single skill haiba event today da mana goal phange aru loina na masigi kan kanadra amu makha tarak bada akhoi gi 2 double skill lena amu pangthok bada su lakshmi si yauraga akhoi gi priya haiba amaga nupi macha amaga moyani na punna amuk su goal ama smai dong no phangje adubu masi akhoi gi phangna thana na akhoi gi lakshmi na akhoi single kano da so mu skill da so mu yawa 2 km gi are amu hek loibaga amu ngaktang leraga amu double skill da amu mana amu yawa si yamna magi performance samna da magi double performance akhoi goal ani mana phangba haibasi amna akhoi Manipur gi oina yam chawthuk chaningai ni are amana ngasi ji wrestling da akhoi gi 58 kg gi nubi macha ma so bronze phangduna smai tawduna yamna nungai are gi loina na hojik da football gi nubi gi football gi Manipur ga Haryana ga sanaba Manipur na goal ani ga amada akhoi Manipur na di thoyore adu tasengodi yam thoiba yabani tamang ngasi gi football gi match gi matang da khada samlamna kita hajo
बोलसी कोई टीम अनिमक सानदबदि नते सानै अदुबु सेकेंड हाफ ता स्पेशली सेकेंड हाफ ता मणिपुर ना होल डोमिनेट रो सानबनि अखोगी थार अहुम सिदा डिफेंसिव थार मिडल थार अमदे अटैकिंग थार दा तवदबु मणिपुर गी मिसअंडरस्टैंडिंग खर लेनबा प्लेयर सी इंडिविजुअलिस्टिक ओइबा हाइदि मखोजी गोल हंग्री गोल याम चनिंगो अमखक उइ गोल अमा चलसु पॉइंट अहुमनि गोल याम चलसु पॉइंट अहुमनि गोल डिफरेंस लेतनबा रिमेनिंग मैचेस मयाम से मणिपुर ना थोरे सुम सखरगदि हंदकी 35 सुबा केरला की नेशनल गेम्स 2015 से नुपी फुटबॉल की मणिपुर चैंपियन होगनी हाइबसे आगी कॉन्फिडेंस नि मसिमक्सु ओइसनो हाना आईएसटीवी नेटवर्क की माइके दिगसु याइफो पाउजल पिजरे आईएसटीवी न्यूज की दमा पाउदम जैबा खयापम नावगल लोइना पाउदम जैबा थियाम रंजन त्रिशूर केरला पब्लिक हेल्थ इंजीनियरिंग डिपार्टमेंट की मखादा लेबा अदर टाउन डिवीजन की मखादा इंसोल्यूशंगनी तरुकता हेरो केंद्र की मनुंग चनबा सिखोंगे थिंगांगबुंगदा साबा होखिबा सिखोंग सेगमाई वाटर सप्लाई स्कीम ngasi फावबा लुसिंदना थमदगे सही मापन फारकलबा फावबा मियामना स्कीम असगी कानबा फंगबंगमद्रे स्कीम असि साबदा लुपा करोड़ अमे हेना चार्जिंग तौखरे हरे स्कीम असगी हौजिक फावबा पाइप अमता तिंगद्रे इसिंग तुंगसिनदुना थमगदबा दाम गी सरुकसु थबक अमता तौद्रे स्कीम असगी तमक साबा लोयरबा रिजर्वर इंटेक टैंक अमदे जनरेटर स्टोर रूम मपु पांदबगा चप मानरे आईएसटीवी न्यूज न फंगबु पावगी मतुंग इना पीएसईडी की अदर टाउन डिवीजन की मखादा थबक पाखखरबसु डिवीजन असी सरकारना मुततखिबदगी स्कीम असगी फंड लेट्रे हरे स्कीम असी पीएसईडी थौबाल डिवीजन दा खुशिनरगा अमुखना पाखनबा थौरांग तौरी हरे स्कीम असगी प्रोजेक्ट रिपोर्ट सरकार दा नौना थागतख्रे हौजिक फावबगी दी सैंक्शन तौरकपा लेट्रे हरे अमरोमदा सिखोंग सेकमाई म्युनिसिपल काउंसिल न कोनबा मफमदा थगनबा इसिंग फंगदबगी अवाबा खम थेंगना मायुकनरे इंगौरोक तुरेल सुई इसिंग की इचेल पिखिबदगी तुरेल असिदगी इसिंग लौननबा होनबदा मियामना खुदोंग चाद्रे अमरोमदा तुरेल खोंगनुंगदा फॉरेस्ट डिपार्टमेंट की अथिंगबा लेना लेना मियोय कयाना नुंग लेंगोय पेकपगी थबकती लेप्तना चथरे संगाईप्रोगदा लेबा फूड कॉर्पोरेशन ऑफ इंडिया की गोडाउन कॉम्प्लेक्स दा नियम की वांगमदा एफसीआई की ऑफिशियल सिंगना लनाई मियोय की युम साहलमले हाइना इपाक की चेयरमैन सापम जादुमनी न फुंगदुख्रे कैसामपाटा लेबा लुबसी की ऑफिस दा पांगथोकपा पाव की मिफम अमदा मांगना मखा तारदुना गोडाउन की चेकपल होगाइरगा थोंगाल अमा सेमदुना बिहारी इमुंग कुल्लोम युम सारगा लेबा थेंगनरक्ले मफम मसिदा लेदिबा मियोय सिंगे परमानेंट एड्रेस सु एफसीआई गोडाउन हाइदुना आधार कार्ड ता हापलगा पाइरम थेंगनरे आधार कार्ड की फोटो नंबर दे इंडिया की मफम अमदा हेक्ट नंबर याई अदुबु लेफमदी मसागी असेंगबा मफम ओइना इगदबने आइन की वांगमदा गोडाउन कॉम्प्लेक्स दा लनाई मियोय की युम सानबा खकनतना आधार कार्ड ता मखोय की एड्रेस ओइदा हापलिबा असि यंगसिनबिनबा मरि लेनबा सिंगदा हाइजख्रे सरकार अमसुंग मियामना सेल खरा खकी मियोय खरना मपालंगी मी दमदम असिदा बोर्डर चलननबा अमसुंग आधार कार्ड पीननबा होनरिबा असि थिंगहोबा तंगाई फद्रे हाइखी दिल्ली दा महाराष्ट्र दा एनी स्टेट विदाउट आईडी अखोई नोमता हिंगमता होटल लेफम पीजे अरु आईडी याउदे एरोप्लेन दोंबे यादे आईडी याउदे ट्रेन दोंबे यादे अदुबो मणिपुर दी विदाउट आईडी मयामा अखोई संजलगा लेसलेरिबो मसी चेक तौबसे मणिपुर गवर्नमेंट की असो मथौनेबो अदुगो लोइना पब्लिक सिजु मथौनेबो अदुगो होय पब्लिक ना मिथोम योसन गदरवा अखोई खुनाई से पब्लिक ना खंगना मिथोप सिंगो मती पांगकांदा अखोई आईडी याउदो सिंजे लोसलगा पैसा खरीदम थंबा होटल लिस्ट हमनो होनबा दिगे आधार कापदा मती पांगो सिंग सिंसे थादोपि मणिपुर लेरिबा नुपी सिंगी सोशियो इकोनॉमी अमदी पॉलिटिकल एम्पावरमेंट की मतंगदा डाटा अमा सेमननबा खंगलबा ट्रेनर सिंगी निमित निनी की ओइबा अखनबा ट्रेनिंग अमा हयेंगदगी हौरगनी हरे लंपेल पाटा लेबा मणिपुर स्टेट कमीशन फॉर वीमेन की ऑफिस दा पांगथोकपा पावगी मिफम अमदा कमीशन की लीगल एडवाइजर एस मेघचंद्र शर्मना नेशनल कमीशन फॉर वीमेन न्यू दिल्ली की मियेंग मखादा पांगथोकदबा ट्रेनिंग असिदा मणिपुर की डिस्ट्रिक्ट अममंगी खंगलबा मियोय अहुमना सरुक यागने खंगलबा मियोय सिंगना मागी डिस्ट्रिक्ट सिंगदा चतुना नुपी सिंगी सोशियो इकोनॉमिक पॉलिटिकल एम्पावरमेंट की मतंगदा डाटा कलेक्शन तौगने डाटा अदु नेशनल कमीशन दा थागनी हाइखे कमीशन की चेयरपर्सन डॉक्टर एल इबेतोम्बिना फोंदोखिबदा चिंग अमदी तम अनिमक्ता लेरिबा नुपी सिंगी हिंगबगी मओंग कयागी मतंगदा असेंगबा रिपोर्ट अमा सेमननबा होटनबने डाटा सिंग करमना सेमगदगे हाइबगी मतंगदा डाटा खोंगदबा सिंग असिगी हाना ट्रेनिंग पीबने खोंगलबा डाटा सिंग था मरिगी मनुंगदा प्राइमरी रिपोर्ट अमा थागनी अदुगा था तरुकी मतुंगदा फाइनल रिपोर्ट थागनी हाइखे अहमरा खंगना का होबुना तो मेथोडिकली सिस्टमैटिकली ऑल ओवर द नॉर्थ ईस्ट एरिया सेदा कोजु फजना खंगगा कोई
remedy do study to on the whole in an effective way that Yal han bada committee sham expert committee sham ba khot pa yam tawi adu khwai dagi expert committee sham bada even education sham bas so yamo ko gi man tor ga thabak shu de ga in tawda socio-economic problem has been found the most important problem. Manipur University Student Union Musugi Authority da yengsinbina ba thamkiba wafam taramapal gi paukum amata pirakte haibagi wahauda Manipur University gi library thingjin ba yauna khongjang sangshin ba hokre khongjang asigi manung channa kaubru amasung thangjing boys hostel gi lambi black topping tawdababu yaningdaba phongdoktuna hostel changphamda lambi da mai thaduna yaningdaba phongdokre library changpham gi lambi black topping tawdabadagi library thingjin bagi khongjang changshin ki staff matam chana karamdabadagi department kharagi so thugai ki musugi president David na Mahiroi singna thengnari ba kudong sadaba kaya yengsinbina ba December ki tang 18 da Vice Chancellor da khan khrabasu ngasi phawba thabak oina pangthoroktabadagi khongjang asi changsinbani haiki agi karigumba authority ki karigumba singumba kano amada laktaba taragadi koi makhata ba khongjang kaya changsilakhigani haiba khumsi thamjai Churachandpur district ki Henglep subdivision gi manung chana leiba lamdan khulda ningthaugi phammunnabagi matangda media da phongdokkiba wafam adu yumpham yaudaba aranba wafam ni haina Lamdan Kabui Khulgi Khulakpa M Achan Kabuina ngasi Manipur Press Club ta pangthokpa paumisinga unabada phongdokre Governor na taba order amada mahakpu Khulgi Khulakpa oina sak khangkhrabani haike Ablis to gusunatte moidi ugi matamda aimon da unu laibuda ikunga purok namba sagai ya moinse aduna moina claim to phamthokte kapi posi moina ku phamthokte aduga moi election ju klapi phamse election to basu yake masidi plan khatna khanarga mathang ekoigi original establish to ba kun establish to ba imungna khanarga anna haina plapa phamchi pibanya puri pausi hansunate ma di quite youngest aigi inau sinasu ma bo halle man super to ba su yaroi oi phamthok pataro su ma oi phamthok thokte Hauzik Sewerage Project ki makata ba thabak hobana thangmaban kendra gi manungda naungna koilas lambi yauna atai khulaki lambi sing phibam sokhale haina praja sikna pendaba phongdorakli lagliba February 10 fawbugi manungda sarkarna thabak sigi matangda sapchaba ama khangandrabadi February 13 dagi Sewerage Project ki thabak si kendra sigi oina thingjilagani haina thangmaban kendra development organization gi mihu singna khangalakli hiramsta reporter ma Thamiban Kendra ki manung da lairiba Khondram Selungba laikai Lalamung Takhelambam laikai Hijam Dewan laikai Polem laikai na chingba laikai Taramathui ki lambi sing sewerage project ki septic tank amadi 5 fumbagi thabak paikhalakpana maram oiduna lambi ki phibam phatre haina takdogi mute sing na permission da phongdoki organization asigi president M Rajendrona Kendra asigi MLA KS Joy Kishan na honaduna chahi tara hena andraba lambi ke handakta khangdre takhairaga thamlamba lambi kya su leiri lambi chatpam leitabadagi awaba mayoknaba amadi gari thainafam leitaduna accident thokpa phawu yaure haiki di hoi honorable MLA na hariba singsin ngai tabadagi work program hapna tha kolas thari base than makharon da ngai asigi manung sidai samoy nam lakni takhai bi ri report singse makhoina mention biram su tawdi makam sana tawbiram su khochen biram su leite ekta wangkalaga thambiram ba adugi deuta moin pipe ma puri sigi khochen biri ba sing siu leba na gai na khara khosal ma thambiram ba amasina mu gari japa matam dai sa putha ge dan gari sing asi accident ko ba takdogi publicity secretary Konsam Surjitna kendra asida trial oina paikat leba project asi systematic naidre septic tank sariba sing asi lambi mayai da saba amadi yamna wangna saramba thengnari thabak sing asi emergency gi mawongda numidang du engineer sing laktuna yengsin basu ude afaba lambi yauna atai lambi sing asi tawkhai ba hek loibaga lambi semni hairabadi thabak makha chathaba yagani masigi matangda takdogi warep lawre atubu matamda chief minister da ultimatum amma pisalagani lakliba February tang 10 fawbugi manungda asengba ma mari lenaba singna khangalaktraba ramathoidagi thabak sing asi thingjillagani haiba wapam phongdoki technical engineer su leitabra mase concern engineer la anu to yengde emergency ki type nungdang sugal eb adu main hole leising amta wang manate amana nemi amana wang aduga loina na hayeng leveling tokanda kamai semduri hamen ta dana blind da koi gi channel yauda ba thawak hai tai masi singaw lenga pangtau to bugi tai ama to base masi am penjade to thaiman da masi gi trial si kamaina la ga to gi nosin thaiman kendra da lei ba club mayam oina mak punchen na hairaga hai ba sewerage project ya
थाई मा खै पुंतिंग थिंजलने अब केंद्र सिगी प्रजासिंगना सरकार की थवंग असि पेंदे हाबु वाफम फोंदोंना रखी सरकार की थवंग सिगी नुंगी ओइबो वखलोन करिनो हारदना युम युमदगी हेक थोलकपदा गाड़ी थौदोक यादबा यावरी इसिंग सोकप चटननबा होनबा अमदी अंगांगसिंग स्कूल दा थिननबगी दमकता होनबदसु खुदोंग चादबा मायोंगनरे सेप्टिक टैंक सिंग असि वांगना सारिबसि लेबाक वांगना थोनगदौरिब्रा नत्रगना असुमना थमगदौरिब्रा चममनबा फावरे अतोब मतमदा सरकारना मियंग चंगबिउ हाइबा वाफम फोंदोकी अथु अकाइगी अंगांग नुबी गिसु येंगदे यादे चेंथोक चेंजिन सानाबगिसु अदुदसु अदुम प्रॉब्लेम अमा ओइरेबा वांगना थोंगपिगेरा थुगाइबिगेरा अमदि तौबिरो हाबा तौखाइ तागरी हाना लेरम बुदा बरासा थमोंगदमनेबा अरुसु फजन मोंग ताना खमियंदबा सि याम डेंजर ओइबा थांबायबनगे नाते मसिदा चलिबा प्रजा खुदुंग सोइबा ngakdo ओइदोरि पुरा से खुदुंग थिनिगाय ngakdo ओरबा अरुगा तौथोरबा खुदुंग मक्ता मोइसे अरोइबा सुनाय नाइदे ISTV पाउगदमक एन रंजन अमदी नावरेबम फिलिप्स इम्फाल हंदक नोंग मतम चाना तादबना मरम ओइरगा ममांग सहीगुमना हंदक सहीसु इसिंगी अवाबा मायोकनगद्रा हाइना मियामना मिपाइनबा हौरे इसिंग करबा तौरिबा कांगबुना हाना योलम ब्रेक मतुंग मैम तराम नोकचदे ममांग थागी कुंतरेतगी चथरखिबा लमकांग नागा स्टूडेंट यूनियन गी यांखैमरी सुबा जनरल कॉन्फ्रेंस कम स्पोर्ट्स मीट ngarang लाइपुंग तंपाक स्कूल चांदल डिस्ट्रिक्ट लोशन क्रे थोरमसिदा यूनाइटेड नागा काउंसिल गी प्रेसिडेंट गाइडोन कामै चांदल नागा पीपल्स ऑर्गेनाइजेशन गी WS कर्नल अनाल अंसम की प्रेसिडेंट सत्संग नुंगबा पुलिस स्टेशन की OC SK जॉन लमकांग नागा स्टूडेंट्स फेडरेशन ऑल ट्राइबल स्टूडेंट्स यूनियन मणिपुर की लुचिंग क्या सुसरगिया के अंसम की ट्रिब्यूनल मेंबर Daniel Leivon Lamkangna Naha Singna Kunai Asigi Achumba Lambida Punanaba Honabada Achoba Thaudang Lonanaba Apil Tauke UNCG President Gaidon Kamaina Kunai Asida Ahongba Puraknaba Chunaba Education Amasung Tokhaiba Political System Ama Mathautai Ngasigi Athoy Ehen Tanabagi Matamasida Education na Aikoigi Tungi Security ne Education Yaudana Aikoi Hingbangamloi Adabu Hauzik Lairiba State Asigi Political System Asida Tribal Amasung Naga Singi Mafam Laiti Haike Thoramasi Sarukamo Oina Lamkang Kurchung Now Kunpung Miss Contest Pangtoke Zangdamnaba Sida Sangita Silsina Miss Lamkang Takre Zangbay Rosina Ahanba runners of Tonong Laivona Anisuba runners of Takre Tongan ba subtitle mga supike Slopeland Public School Khongjonggi Tarahumdoi Suba Foundation Day Thauram School Asigi Campus ta Pangthokre Thauram asida Manipur Government ki Consultant Dr. R.K. Nimai Manipur University ki Professor C.S. Ibohol Desam ki President Angamba Maitei School ki Chairman Y. Henboy amasung Principal N. Babulin su sarukya ke Tharungi sarukamo oina School ki Mahiroi Singna Nat ki Oiba Kumai Kaya Utpaga Luinana School Asigi Mithoi Mihelaklaba Mahiroi Tarani Thoi Amadi Oza Ahumbu Kudol Pot Piduna Puning Thawat ke Thangmeban Youth Center TSYC gi Kulumdoi Suba Mapo Kumon Thoram ngasi Center asigi office ta pangthokre Thoram maduda Thangmeban Kendra gi MLA KS Joy Kisan Thabakta gi Pothara ba Agriculture gi Cotton Development Officer L Ibomsa IMC Ward number 2 gi Councillor KS Purnananda Center asigi President W Sarat Kumar na Thoram pusing oina sadugya ke Thorangamari lainana MLA Joy Kisana Kendra sida leiriba Lambi Singh Ningthina Semba amadi Thaknaba Ising Ningthina Phanganba haibasida ahenba miyeng thamli Center asigi akoibagi lambi gi saruk sing koilas tharagani haike koi gi swai leiba approach to yum de leiba macha macha singse sesama ra koi kakon nei gile changi ba atai tai swai changi singse masimai within this season sida ai koilas masimai loi thadok sege Padma Shri Award Pangkrabi Chief Medical Officer Sarangthem Bimola Kumari Devi bu taramna okpagi thoramama ngasi thaudaba bok leikai da leiba Paswat Devi Memorial Girls Hostel gi proprietor gi yumda pangthokre Tharamaduda Hana gi Education Minister L Jayanta Kumar ISTV gi News Coordinator L Tombi amasung DDM Girls Hostel gi proprietor TS Sunita Devi na maru oiba music wena sarugya ke Awardee Bimola Kumarina Mai Pakpa haibasi Honabakanba amasung Kathokpaga loinana Sangshinba changi Afaba matik saba mi ama ohenge hairabadi angang singbu Alaman singna achumba lambida lamjing bibat changi haike Ex MLA L Jayanta Kumar na
formal education khakta natana angang singna atopa losing tansin bagi tangai fadaba lei aikoina angang singbu thauna hapa oina makoi gi thabak singbu achum aran khangdoktuna lamjing si haike 이분 보통 먹나 당국이 안 하이야든 해도 방법이 안 맞는데 나라기 안 하이야든 해도 방법이 안 맞는데 말한다 사진 프로페셔널 데디케이션을 뭐야 같은 거라고 그 사마가 머리 내는 거다 마이 컨트리뷰션 거는 거에서 조금 무슨 부피가 봐야겠다 무슨 제가 같이 못합니다 그러면 మన పనులు రకం మనం చట్టంగా ఒక మరీన హైలు తో అయితుంది అర్థంలో చిన్న సిదికి అమ్మకి హేనా బలంతా అమ్మకి హేనా కన్నా నెమోడిపా సర్వీస్కి పేరెంట్ సర్వీస్కి పంచేసి వస్తే అమ్మకి స్టాపర్కి 하기 다섯 버스 소리하기 되겠으니 이소는 소리도 మధ్య బాబు కోసం 하는다 어떤 이슈를 고용자리 되지 한다 Manipur sahi kara sida mayum palaba palabi nupa nupi singna atopa nupa nupi singa mari lainaba amadi chen chongkhibadagi wathok lanthok kaya thokpa leptana henganarli nupi singna nupi ngakpigani nupa singna nupi lonbagi chanabi ama leibagum tawriba asigi onna tainabada mayum palabi mau singna macha amadi mapuroiba hundoklamlaga atopa nupada mayum pankhibagi thodok leptana thorkli Tawdoksing asina maram oiduna penraba miyoi kayana ain gi thongda chatuna mara leiriba sing dandi pihaning bagi thabak kaya lokhalakli kongpal khaidem leikai dagi el romen gi loinabi nirupamana atopa nupa amada mayum pan khibagi matangda kongpal khaidem leikai gi puri puraba nupi lupna ain gi thongda wakalagani hari Oji akuna pamidi mama sa pichau hundo mama yung pan khibani pa amada pan khibani na magi tobon tokba angang jigi mama yokbagi adigi nipa jigi ijat halambagi mangonda lobo yabe chan lokal pingsini kona mari lebong olong pathori tawaga mabu akan majarak pibi Imphal More lambi da Tengnopal khulgi maru oiba thomi singna chathariba matam kaktaba ban ase maram chai haina UCM na phongdorakli miyam gi lifeline oiriba lambi asida kunmari suba sam rifles ki personnel matik sana leiduna gari singa made miyam bu check tawba matamda matam sangna lobata natana mahung maril ta daba thawong kaya chathabana miyamna penna daba leiba haibasi achumbani amaromda aina yadaba polam sing puba yaba natraga yadaba yengba haibasidi sarkar gi mathongni maram chadana national highway singda ban natraga karigumba makhal amatagi miyam gi apambagi mayokta thabak thong chathabadi chumloi sarkarna su athuba matamda ban tawriba miyoi singa yanaba breki mathukli miyam amukhana taram nokchare Imphal More lambi gi Tengnopal da miyam gi khongjang sangshiliba singa ngarang chief minister ga wari sanabada yanaba purakhidabaga loinana hayengdagi More amasung palil yauna matam kaktaba ban chathanaba lauthokre ngasi marini suba numitta khongjang asibu saugatpa singna Tengnopal kaithel da lambi thingki Tengnopal lambi ase lanbung nate Assam Rifles tingmi chingi marup nate aikhoi michamni terrorist nate haiba pleka sing paike khongjang asibu saugatuna Kuki Chief Association Kuki Students Organization Hill Tribal Council More Kuki Women Union and Human Rights amasung tongan ba organization sing yauna Chandel District ta Central Security Force singna chathariba ka henba singi mayokta JSC ama semduna warep kaya lokre JSC gi convener Dongnang Haukipna paumi singda Hauji sangsiliba khongjang ase miyamna khangbagi pankhai lankiduna apunbagi kholau oina lawbani paramilitary amasung AR na miyoi bagi hak khunggauna ba asi chingi manung hanjinba mafamda ka hena jathaki adubu wakatpham khangdabana ngasi fawba khangduna leiba yaure JSC na Tengnopal dagi kunmari suba AR lokthoktriba fawba khongjang handokpa leiroi masida Chandel district ta leiriba mipung khudingmakna mapung phana saugatuna khongjang punna changsinsi haiki kanna bansi chathagani machi lambi da gari chatpa khotpa adage si kano new TNS road da gari chatpa khotpa si singsu yaragade hawyik tagi horaga public mayam da khuna appeal taw janing badi transporter sing da su asigi lambi si inbi da ba bansi observe tawraga respect tawbiraga leiba bansi mayam da sum ngamin naraga ai khakki natana mi ama khakki natana mayam gi potni mayam gi isuni hena khoisi khanmin naraga kari usu heri bamoi gi demand si phangdri phawda banda public mayam da cooperation view hena khoi appeal tawjabne Helthang Memorial Higher Secondary School gi Silver Jubilee Thoram Kaithian Manbi Sadar Hills ta leiba Zanglalen Hall da pangthokre
Thoramasida MP Thangso Baite Hana Minister Oiramba Thangmilan Kipgen Civil Society Organization Church Luchingba Amadi Village Chief Kiana Sarukyake MP na Silver Jubilee gi Ningsing Yumbi Hangdokpaga Luinana Souvenir Masu release Tauke MP Thangso Baite na education asi Arthulaiba Lambi Amada Sijinabaga Luinana positive oina implement Taudrabadi Masigi Kana Balate Laik Laisu Hairaba Lamda Masigi Naha Signa Mahai Masingbu Aranba Mongda Sijinaduna May Kaba Chinjak Singda Laichu Duna Lady Tungda Lakadaba Singnaba Sing Mayoknanaba Ngasigi Naha Oirba Singna Zap Zaba Mai Masingi Loksing Tansin Gadabani Akwigi Tunglamzat Ababa Ama Oinabagi Damak Na Oiriba Birol Singda Ahenba Miing Thamsi Hake. Let us make our land, our district, our village where proper education can be achieved. How can we say that education is always good? It is not always good. BJP government na handak land acquisition gi ordinance ama pass tawkibagi mayokta Manipur Pradesh Youth Congress Committee amasung Jiribam Assembly Youth Congress Committee na ADC in charge Jiribam gi khuthangda India gi president da memorandum ama sinkre Jiribam Block Congress Committee office dagi miyam gi khongchat amaga loinana ADC office pawba laklaba matung memorandum adu pisin khibani khongchat adu chatringai gi mangwinana Congress office da miyam gi mifam ama supang thoke mifam asida Indian Youth Congress ki Secretary Dayal Hussain MPCC ki General Secretary P Sasikanta MPYC ki President Amir Hussain NG Dilip JYCC ki President K Sundarjitsu Sarugya K Wabagai Kendra Mahila Congress Committee ki office building ase hangdokre thoromaduda Kaksing District Congress Committee ki in charge Supuriba Tengnopal AC ki MLA DK Korungthang amade Waka Board Manipur ki Chairman Wabagai AC ki MLA MD Fazur Rahim Anina Firal Chingkatuna amade Rival Kaktuna Apunban Pisingi Sanglen adu hangdokhe Joint Director Veterinary Bisnupur Gilamjing Makhada Kumbi Municipal Council amadi ICDP Subcenter Kumbi gi staff singna punna Kumbi da tangkulum doidagi ngasi fawbada hui hogdong hida kapthokre hare LDA gi Makhada Polestar Guardian Association Thinungai amasung Center for Conservation of Nature and Cultivation Science na sinduna World Wetland Day thoram Lokta Khongbal Thinungai gi tamu lakpada pangthokre Tharmasida Commerce and Industry Minister Govindas Konthozam, Conservator of Forest Wildlife T.S. Mahendra Pratap, NISPCG Manager R.K. Sitaljitsu Sarugyake. Tharungi Sarukamu Oina Mapalamdagi, Loktakta, Chagtaba Lakliba Usek Singh Yengbaga Photography, Painting Competition, Pangtopaga Luinana, Nat Kizagoi Isai Kayasu Utke. Jiribangi Apunba Nupi Singi Oiba Mipam Ama Gulathon Community Hall da Pangtoktuna, Apunba Jiri Nupi Baruk Koba Masemkre. Lubal Sigi President Oina T.S. Prabhasini, General Secretary Oina EU Ranjita Bukhankre. Imalol Khorjai Lub Imphal Ikol Koba Aiba Singi Lub Amasemkre. Lubal Sigi President Oina Samrai Lakpam Pralal Sharma Amasung Ahong Sangbam Pholenbu Secretary Oina Khankre. Hawjuk sana bagi pau. Ngasigi sana bagi pau da badminton. KZ Kom na Humpu Suba State Veteran Badminton Championship ki Sei Kuntra Mangagi Men's Singles ki title lokre. Sei Niphu ki Men's Doubles ki title na P Bilasamadi T Fulen Maite ki Jurana lokre. Manipur Badminton Association na Sinduna Jam College Manaki Indoor Stadium da Team Taruki Sanaroi Barfudapari na Sarukyaduna Chathariba Humpu Suba State Veteran Badminton Championship ngasilushin kre. Lusin bagi tharamda Manipur Badminton Association ki President Bijoy Koijam Imphal West ki DC Radhakanta amadi L Nanda Kumar Susarugya ke ngasi aroiba numit ki sanaki bachai kuntra mangagi men's singles ki final da KZ Kom na O Sunil Kumar bu set ani amada maithiba piduna title lokhibani Sei Niphu ki men's doubles ki final da P Bilasamadi T Fulen Maite ki jurana M Pratap amadi Y Ojit ki jurabu maithiba pk Sei Kuntra Mangagi men's doubles ki final da M Deepak amadi O Basanta ki jurana O Premananda amadi TS Phulchan ki jurabu maithiba pk Sei Niphu ki men's singles ki final da P Bilas na M Pratapu maithiba pk Sei Niphu Mangagi men's doubles ki final da Ice Jugin amadi RK Robisna ki jurana Sambulal Pradhan amadi M Somen ki jurabu maithiba piduna winner oikre Sei Yanghai ki men's singles ki final da W Amusna Maitena N
Nobin bu maitiba piki sahi yangkai mangagi men singles ki final da N Niranjoyna I Santi Kumar bu amadi sahi humpugi men singles ki final da L Kumar na Ice Parun bu maitiba piduna winner oikre makong matang taraba sanari singda thormupu singna manamatum kusinake SBL Nongdamna ahum suba state level 9 aside men's open football tournament ki mapu oikre RTI cell BJP Manipur Pradesh ki convener Mongjam Poire Hanba Maitaina sponsor Tauraga North Eastern Young Star Association Sinduna Yorbung High School Playground da Thasiki Tang Taratretagi Tim Tarahundoina Group Marithona Kaidoktuna Zatarakiba Om Suba State Level 9 Aside Men's Open Football Tournament Solution Crate Lusinbagi Tharamda BJP Manipur Pradesh Thanga Assembly Constituency General Secretary M. Ashni Kumar RTI Cell BJP Manipur Pradesh ki convener Mongjam Poire Hanba Maitai BJP Manipur State ki Executive Member K. Tomba BJP Manipur State Khurai Assembly Constituency ki State Secretary L. Susindro Susarugya ki Tournament asiki ngasi aroiba numit ki sanakiba match ta SBL Nongdam amadi SC Yumnam Khunau apiba matamda goal ani sanaduna draw satpadagi kick from penalty mark na decide tawada SBL Nongdam na SC Yumnam Khunau bu goal tare tarukta maitiba piki Tournament asida SBL Nongdam gi K. Imran Khana goal tare chanduna best scorer gi manata kre best player na team asigi kisan na takhi ahum suba position na YYC Yorbung na lokre winner oiraba team da lupalising kuntra runners of taraba team da lupalising kun amadi ahum suba position taraba team da lupalising ahum thormapu singna khusina ke Laithangwam Ibo Bisak Singh Memorial Trust na Sinduna Siko Ground da Lawembam Lekai da team kunna group mari thokna khaidoktuna sathariba first Laithangwam Ibo Bisak Singh Memorial 7 aside football tournament ki ngasasana ki ba ahanba match da LLFCA Lawembam Lekai na model club Jingamakhabu goal Nepal Sinoda maitiba piki ani subasana ki ba match dana LLFCB Lawembam Lekai na Kalflu Kwakatilbu goal taruk Sinoda maitiba pikre Hayeng ahanba oina BSAI Waikhom Lekai amadi WFC Moirangkom sanagani ani super match dana Aroda United Laifam Kuno amadi RFC Khamnam Leirak sanagani Poising Awang Youth Club na Sinduna Club asigi ground da Tatariba Tedem League Trophy gi ngasi ahanba sanakiba semi final da YMC Sanjanbam na SDO Haurebibu goal amasinoda maitiba piduna ahanba final changba timoi kre Aikoi club Oinam Tingal na Sinduna Singjame Oinam Tingal Lairem Bilampak da team kuntarukna saruk yadna chathariba second Oinam Charlie Memorial Men's Open 5-a-side football tournament ki ngasasan ki ba ahanba match da Sangai FC thangwiban na ECB bu goal amasinoda maitiba pikre ani suba sana ki ba match da na ISFC Waikhom Lekai na Tales Moirangkhom bu goal ani amada maitiba pikre Manipur Veteran Cricket Association Sinduna Langthabal Public Cricket Ground Chathariba Aum Suba 2020 Manipur Veteran Cricket Tournament ki ngasasana ki ba match da JM Khagempalina Model Club B bu run yangkai da maitiba pikre JM na toss gamduna ahan ba batting tawbada apiba over kunda wicket manga siraga run chama humpum doi lauke masigi pakomda Model Club B na over kunda wicket nipal siraga run chama tarahum doi khaglawduna maiti khibani JM Khagempali gi I Ibobina Ball Yangkai Tareta Run Humrani Thoi Amadi Wicket Ahum Logduna Man of the Match Take Hayeng Napsa Ka Infal Amadi Model Club A ga Sanaragani Manipur Hockey na Sinduna Mapalgi team Ahum Yauna Puna team Tarama Thoi na Sarugyaduna Kumalampak Hockey Stadium da Sathariba first ever Wahengbam Thoi B David Challenge Hockey Trophy Men's Open gi ngasi ayuki sanaki ba hanba match ta Hockey Union Darigeng Bam Naikaina Farm Yes Bulbu goal taruk mari da maitiba pikre Hockey Union gi goal sing adu danan joina mari amujawna anisan ke Farm Yes School gi goal sing aduna Deveshona goal ani sanke Ravikanta amadi Zentana goal amam sanke ani suba match ki sanaki bada KSSC Khongman na YCCIC alupu goal taruk ani da maitiba pikre KSSC Khongman gi goal sing adu TS Karan Kumar na goal ani sanke Thangan ba Dipu Zenzen amadi Bakar na goal amam sanke aluki goal ani aduna Bikram amadi Mones na sanke nungthil gi ahan ba match ki sanaki bada Amha Moirang na Lizard Library Wangkhaibu goal taret ahumda maitiba pikre Moirangi goal sing adu Zelsan na ani sanke Bronson Sobha Ibungo Sanoi Mai amadi Ravi Chandra na goal amam sanke Lizard Library Wangkhaigi goal sing aduna Sivananda na goal ani amadi Zilele na goal ama sanke ani super match ki sanaki bada Radial Club Nagaw na
Mairaba Sikhongbu goal tarahumdoi amada maitiba pikre. Hayeng ayuki ahanba match da Sio Singjamai amadi KSSC Khongmanga sanaragani. Anisba match da SSCB Lucknow amadi Hockey Union Larikingbom Laikai ga sanaragani. Nungthilgi match da Radial Club Nagaw amadi Famia School ga sanaragani. TS Birchandra Singh Football Academy na Sinduna Tabung Kok Makha Laikai gi Tabaspa Complex da Sathariba Sahi Tara Makhagi ahanba Sahi Tarahumdoi Makhagi Taruk Suba amadi Sahi Tara Taruk Makhagi Taramathoy Suba State Level Boys TS Birchandra Singh Football Academy Tournament ki ngasi sanakiba Sahi Tara Makhagi Nupamazagi match da Tabaspa Tabung Kok amadi NESDA Ningthau Kongol Anini Sanaduna draw sakre Ani Suba match ki sanakiba da MTSU Malomna YSWA Ullobu goal ohum sinoda maichiba piki Sahi Tarahumdoi Makhagi sanakiba match da MUC Maibakhulna TFA Tinungaibu goal taruk amada maitiba piki Sahi Tara Taruk Makhagi sanakiba match sana Tabaspa Tabung Kok team B na TFA Tinungai team A bu goal ani sinoda maitiba pikre District Sports Association Kaksing na Sinduna Association asigi playground na Sathariba Taramathoy Suba DSA trophy gi ngasi sanakiba match da draw amadi 9 sector AR goal amata sanabang amdana draw sakre Imphal ki polo ground na Sathariba Taranithoy Suba Director General Assam Rifles Cup State Equestrian Championship ki ngasi junior so jumping amadi women so jumping da rider humdarom na sarukiyaduna pangthukre Housing asinom ge engsa ki pauda ICAR Lampel Pataki Pangba Pau gi matungina ngasi khwaidai saba degree Celsius kunmari dasmik manga khwaidagi ingmana degree Celsius ahum dasmik mari nungsita yawba ising maning gi chang ayukta chada marfumapal nungthildana chada chama nongjugi chang nil Haujaroibada Roiba Pau Mukhana Masagi Kudong Saba Khara Phangnabagi Damak Center da Miyoi Kharana Pau Tamsiliba asida miyamna kiningai oide haina Social Welfare Minister AK Mirabai na phongdokre Rabies Laina Mapung Phana control Tongnaba Thabak Paikhatliba se Khumang Sokchinba ngamli haina Health Services ki Director Dr. Okram Ibomsana phongdorakle amadi Kerala da Sathariba Kuntra Manga Suba National Games ki ngasi nini sanba numitta Manipur gi gold medal ani bronze medal ani phangduna medal tally da home suba position da lady ngasi gona dia stibne pijar pawma translation jare miyang tabiri basingba mukahana khurumjari